ꯉꯥ ꯀꯧꯇꯥꯒ ꯆꯔꯨ ꯌꯦꯟꯒ ꯊꯣꯡꯕ ꯍꯥꯎꯒꯗ꯭ꯔꯣ ꯃꯌꯥꯝ? Hi everyone! ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯏꯅꯦꯝꯄꯣꯛꯀ ꯑꯩꯒ ꯆꯥꯃꯤꯟꯅꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯏꯃꯥ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯔꯤ ꯀꯔꯤꯅꯣ? ꯇ ꯍꯥꯏꯔꯣ. ꯉꯥ ꯀꯧꯇꯥꯒ ꯆꯔꯨ ꯌꯦꯟꯒ ꯑꯃ ꯊꯣꯡꯉꯦ. ꯑꯗꯒꯤ ꯀꯩꯅꯣꯒ ꯎꯁꯣꯏꯒ ꯀꯩꯅꯣꯒ ꯃꯪꯒꯟꯒ ꯀꯥꯡꯁꯨ ꯁꯨꯔꯦ. ꯉꯥ ꯑꯌꯥꯏꯕꯒ ꯁꯧꯒꯤꯒ ꯑꯃ ꯊꯣꯡꯉꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯦ. ꯑꯗꯣ ꯍꯥꯏꯗꯤ ꯁꯥ ꯉꯥ ꯊꯣꯡꯕ ꯈꯛꯇꯅ ꯃꯌꯥꯝ ꯑꯃ ꯍꯥꯎꯕ ꯅꯠꯇꯦꯕ. ꯁꯨꯃꯥꯏꯅ ꯆꯔꯨ ꯌꯦꯟꯒ ꯉꯥ ꯀꯧꯇꯥꯒ ꯊꯣꯡꯕ, ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯎꯁꯣꯏ ꯀꯥꯡꯁꯨꯒ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕ. ꯑꯗꯣ ꯁꯧꯒꯤꯒ ꯉꯥꯒ ꯊꯣꯡꯕꯒꯁꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯇꯧꯔꯦ. ꯑꯩꯅ ꯅꯝꯁꯦ ꯌꯥꯗꯕꯅꯦꯕꯀꯣ ꯉꯁꯥꯏꯗꯒꯤ. ꯑꯗꯣ ꯑꯩꯅ ꯅꯝꯗꯅ ꯌꯥꯎꯍꯜꯂꯛꯏꯅꯦ ꯉꯁꯤꯗꯤ. ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯒꯗ꯭ꯔꯥ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯒꯩ ꯌꯦꯡꯅꯤꯡꯉꯝꯗ꯭ꯔꯁꯨ ꯏꯅꯦꯄꯣꯛꯀꯤ ꯈꯜꯂꯒ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯅꯒꯨꯝꯁꯦ. ꯀꯃꯦꯟ ꯐꯖ ꯐꯖꯕ ꯊꯝꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯊꯛꯑꯒꯦ. ꯑꯩꯗꯤ ꯁꯧꯒꯤꯁꯦ ꯍꯥꯟꯅ ꯍꯩꯒꯦꯀꯣ. ꯑꯩꯗꯤ ꯑꯍꯥꯎꯕ ꯍꯥꯟꯅ. ꯀꯨꯏꯔꯕꯅꯦꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯛꯇꯩꯁꯨ ꯆꯔꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯣꯅꯁꯨ ꯍꯥꯏꯔꯛꯄꯅꯦꯕꯀꯣ. ꯑꯗꯨꯒꯤꯁꯨ ꯉꯁꯤ ꯆꯥꯔꯕꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯍꯥꯟꯗꯒꯤ ꯆꯥꯅꯤꯡꯉꯒ ꯂꯩꯕꯅꯦꯕ. ꯏꯁꯥ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯗꯁꯦ ꯏꯟꯁꯦ. ꯉꯁꯤꯗꯤ ꯏꯜꯂꯁꯦꯌꯦ. ꯉꯥꯗꯤ ꯍꯥꯞꯇ꯭ꯔꯦ. ꯍꯥꯞꯄꯤꯍꯦ. ꯉꯥ ꯑꯃꯒ ꯍꯥꯞꯄꯛꯑꯒꯦ. ꯉꯥ ꯑꯃꯁꯨ ꯍꯥꯞꯄꯦ. ꯏꯆꯥ ꯃꯌꯥꯝꯗ ꯁꯦ ꯆꯥꯔꯒꯦ. ꯍꯥꯎꯔꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯔꯦ. ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝ. ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯁꯥꯏꯗꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ, ꯆꯔꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯗ꯭ꯔꯤ. ꯀꯃꯥꯏꯅ ꯇꯧꯔꯤ? ꯍꯥꯎꯕ꯭ꯔꯥ? ꯍꯥꯎ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯨ ꯍꯥꯎꯋꯤ. ꯉꯥ ꯀꯧꯇꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯤ. ꯃꯌꯥꯝ ꯏꯅꯦꯝꯄꯣꯛꯀ ꯑꯩꯒ ꯀꯅꯥ ꯑꯍꯟ ꯃꯥꯟꯒꯦꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯨꯛ ꯆꯥꯒꯦ.
ꯌꯦꯠꯅꯒ ꯄꯥꯏꯔꯦ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗꯕꯅꯦꯕ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯕꯗꯨꯗ ꯆꯥꯗꯣꯔꯦ ꯂꯣꯏꯅ ꯆꯥꯅꯕ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥ ꯉꯥꯡꯕꯒ ꯁꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯝꯗꯧ ꯃꯥꯟꯗ꯭ꯔꯥ ꯇꯥꯍꯜꯂꯣꯏ ꯂꯣꯏꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯀꯔꯤ ꯃꯌꯥꯝ ꯆꯥꯁꯟꯕꯗ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯂꯦꯃꯟꯕꯒ ꯄꯥꯝꯃꯨꯏ ꯑꯗꯣ ꯌꯥꯝꯃꯟꯈꯤꯗꯅ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯕꯅꯤ ꯌꯥꯝꯃꯟꯕꯁꯦ ꯂꯣꯏ ꯉꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅ ꯍꯅꯨꯕꯤꯁꯦ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯩꯌꯦꯅ ꯅꯣꯡꯅꯗꯅ ꯑꯩꯁꯦ ꯍꯟꯅꯨꯔꯕꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯍꯟꯅꯨꯗꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯟꯅꯨꯔꯦ ꯃꯁꯥꯅ ꯍꯟꯅꯨꯔꯦꯁꯤꯅꯕꯨ ꯆꯍꯤ ꯃꯌꯥꯝ ꯌꯥꯝꯃꯒ ꯃꯁꯛ ꯌꯦꯡꯕꯗꯅ ꯅꯍꯥ ꯃꯥꯟꯅ ꯎꯕ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯉꯥꯒꯗꯤ ꯆꯥꯁꯟꯗ꯭ꯔꯦꯗ ꯏꯃꯨꯡꯗ ꯃꯌꯥꯝ ꯌꯥꯎꯋꯦ
ꯆꯟꯖꯜꯂꯛꯇ꯭ꯔꯦ ꯆꯔꯨ ꯌꯦꯟꯒ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯗꯤ ꯍꯥꯏꯅ ꯃꯍꯤ ꯈꯤꯇꯪ ꯋꯥꯔꯦ ꯑꯩ ꯆꯥꯊꯣꯛꯈ꯭ꯔꯕ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯎꯒꯤ ꯁꯔꯨꯛꯁꯦ ꯆꯥꯕꯗ ꯆꯥꯛꯁꯦ ꯌꯥꯝꯃꯟꯅ ꯄꯨꯊꯣꯔꯛꯑꯕ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤꯅ ꯂꯦꯊꯣꯛꯑꯗꯅ ꯆꯥꯕ ꯌꯥꯔꯔꯣꯏꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯃꯌꯥꯝꯕꯗꯤ ꯒꯔ ꯒꯔ ꯆꯥꯁꯟꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯆꯥꯕ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯒꯦ ꯑꯁ ꯋꯥꯅ ꯂꯣꯏꯁꯟꯗꯣꯔꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯏꯁꯥꯁꯦ ꯉꯝꯗꯦꯕꯀꯣ ꯑꯗꯨꯗ ꯁꯛꯀꯁꯦ ꯃꯨꯛꯕꯥꯡ ꯉꯁꯤ ꯌꯨꯝꯗ ꯉꯔꯥꯡ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯂꯥꯛꯏꯉꯩꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯟꯅꯅꯤꯡꯃꯟꯗꯅ ꯅꯥꯕ ꯀꯥꯎꯊꯣꯛꯀꯩ ꯅꯝꯃꯤꯟꯅꯩꯅꯦꯕ ꯑꯗꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕꯗ ꯆꯥꯃꯤꯟꯅꯔꯛꯇꯦ ꯀꯥꯏꯅ ꯈꯟꯅꯦꯕ ꯑꯃꯨꯛ ꯑꯗꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯗꯒꯤ ꯌꯦꯟ ꯊꯣꯡꯕ ꯑꯗꯒꯤ ꯑꯣꯛ ꯊꯣꯡꯕꯗ ꯍꯥꯏꯔꯁꯨ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯦꯕ ꯑꯗꯨꯒ ꯆꯔꯨ ꯌꯦꯟꯒ ꯁꯨꯃꯥꯏꯅꯒ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯄꯥꯛ ꯐꯪꯖꯗꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯍꯥꯎꯕ ꯑꯇꯥꯡꯕꯅꯦ ꯈꯟꯖꯩꯌꯦꯕ ꯑꯗꯨꯅ ꯅꯍꯥꯟꯗꯤ ꯀꯨꯏꯔꯕꯅꯦ ꯑꯩꯅꯁꯨ ꯆꯥꯅꯤꯡꯉꯩꯁꯦ ꯑꯗ ꯕꯖꯥꯔꯗ ꯂꯩꯒꯦ ꯇꯧꯕꯁꯨ ꯍꯦꯛꯇ ꯊꯦꯡꯅꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯆꯔꯨꯗ ꯊꯥꯕ ꯀꯩꯊꯦꯜ ꯌꯣꯟꯕꯗꯨꯗꯤ ꯑꯗꯨꯅ ꯃꯍꯥꯎꯗ ꯋꯥꯠꯂꯦ ꯁꯤꯒꯨꯝꯕ ꯂꯣꯀꯦꯜꯒꯤꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯎꯕꯁꯨ ꯆꯝꯗꯦꯍꯦ ꯆꯝꯗꯦ ꯁꯤ ꯆꯔꯨ ꯌꯦꯟꯒ ꯉꯥꯒꯁꯤ ꯆꯥꯁꯤꯜꯂꯣ ꯋꯥ ꯍꯥꯎꯃꯟꯗꯅ ꯂꯦꯛꯊꯣꯛꯄ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯏꯅꯦꯝꯄꯣꯛꯀ ꯑꯩꯒꯁꯦ ꯀꯅꯥꯅ ꯑꯍꯟ ꯃꯥꯜꯂꯤ ꯑꯗꯒꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯃꯊꯪ ꯀꯔꯤ ꯀꯔꯤ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯃꯧ ꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯩꯗ ꯃꯌꯥꯝꯕꯨ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ